MBC hymn number 2. MBC hymn number 346.
MBC hymn number 106. MBC hymn number 396.
O worship the Lord in the beauty of holiness, fear before him all the earth. For the Lord is great and greatly to be praised. He is to be feared above all gods. Ishor bungam kay leitana yam thagache ayuk phajaba pibigi maramna akoi yausenba mayam somdal khun asida laklaga ahing amase nungai nasu tumba phangre adu khak natana somdal gi hospitality kaya akoi phangba ngami adu mathak tamukka ahanba nungdang first time lakpa haibase kana gumbegi di tumbada khra adjust tawbasu yauramba yai adubu ishorna adushu sinbiramme ngahaktang nong khara tahanbadu tumba nungai ningai gini wa khanda wa ba hebdu oidi oide aduna utpadi ayuk hek haugatpa nungsa phajana thorokpa ubadu ishorna khoi gi marakta yawe haibasi khangmangami amuk hanna Union Baptisters choir shorgi thagat isay moina lit tawbiraga moigi mathak to shorna hena bor pibo oishunu yam nungai jare ngasi fajabat numit asida amukka numit ani suba Naga Baptist Pastors Forum amasung Tangkhul Baptist Pastors Association get together the program ase ayuki worship akoina amuka changjasi asida aina program ase akoi mayam pai banina aina amuka highlight tawjaroige aduna hojik ase akoi mayam haugalle haina embassy number 3 si sakminagani akoi gi choir director na litobiraga adu hek loiraga invocation prayer ase Reverend Rengnong Dilbung executive secretary Lamkang Naga Baptist Association mahakna laukhat pigani adu hek loiraga khoi gi NBPFM ki secretary na introduction and presentation su hek loiraga mathang se smaina lobi ningai gi damak ta kausin bani aduna hojik mayam lepkhatle hairaga MBC number 3 si minase
thamui nung na pangbiu ay na kontuk na parna tauge saya sase parna tause hallelujah ipasor nakpu thodo henduk na chana thakatsari nakpu ngamkhai letina ngasi gi phajakraba nim sida mayam gi musilaga nangbu thakatsabag loinina mayam asigi punbagi program se hotnadina chingbidina mamangda lakraba organized president magi colleagues sing aduga association masibu arrangement tobiba aduga seba tobiba samdol baptist church ke pastor assistant magi kungi chief authority member ado angang de ahan women jut pum namak aikhoi bu nungai na isor ngarang de moina seba tawjadna aikhoi bu pija pithakna makhoi gi phajak khraba adugumba makhoi gi nungsibdo aikhoi la eba pastor mayam association pum association kunsa gi association pastor pum namak aduga aikhoi bu respected aikhoi gi thawai gi chinjak pik do ba aigi aikhoi gi speaker sing aikhoi pum namak se ngasi de nungai na ngasi se ayuk se unaba phanghan bai thagat sabak loinai pa seba toribo horse se nang accepted 20 words 35 thai bogumna phang bodegi di pi basing na yai phai hebese association horse to church pum namak nangna adugumba nahaki border turin na chelaga turin na than na chapagumna ing thabagi punsi nungsang bagi aduga wat par leitaba adugumba association adugumba church adu hen view adu laiba khu delegate pum namak su iba nangi nungsibana akhoi bu isor nangi na chani ama ga sak unaraga amagi awaba amagi nungai ba share tawnaraga nawon da haijamin raga akhoi thawai rom da chakhat pa thawai mangbo singbu kanbi ba iram dam da thuk dawre ba phattaba mayam musungak pinangai gi aduga nungsi chana na akhoi isor nangi na chani haina akhoi amakhak oina one umbrella gi makhada leiningai nahak na he na nungsi nangai program sinbidina lakhre huyiksi nangi nungsi ra ba khoyar nang pangbi ba thak chei conduct pangbi ba thak chei aduga akhoi thabak si pum namakta haudringai da nahak na nungai na hauhallaga nahaki apawa pau nahaki na cha sing na purak padu akhoi taraga adu thamoi nung na yepsil heraga association pum namakta akhoi na nang na sor bu kambi ba akhoi gi sor ase nang na thambi ba makai si tabang pan akhoi temporary da lakpani permanently sor ko dani tabang pan na lakpa matam da afaba haibisi nang na akhoi bu pame thawai mang basing bu komba pame adu gi damakta mi singna matam manghalaga sana lupa tinga hotna jabni masida akhoi na yaw jaba phangba association amasung horse or ba adu horse of association karisu nangki bor phangdina chat pa haibse akhoi bu tobi gnu ngasi gi ayuk ki service phajak khrabu sui pa akhoi hoduk pa ya nangai thawai aseng ma akhoi na pangbi nangai aina mayang gi muhusilaga akhoi service se horaga nahki naming da thawai aseng na pangbi raga aduga loisentri phaba ngak sinbi nangai gi nanai na ni jabri pa so yesu gi ming da amen. Good morning. Mi pumnamak pu Jesu Christa ki mingda salam pijari. Introduction and presentation ge matam lauzage. Ihan han bada Reverend Nelson Sengul, Pastor Lambung Baptist Church Anba. Ngasigi leader su oibiriba. Uzana naktang asomda leng birakpyo please aduga ekhoige ikai khumnaba nungsibe haraubage khudon pacha piklaba khudon ase ekhoige forum ge treasurer Reverend Simon zana hakna khudon ase sinabio
ngasigi leader Reverend Nelson Sengul Lambung Baptist Church ki pastor handak ikui-kuidana pangthokhiba MBC ge Quinquennial Congress bu host tawbiba church adugi pastor ni chattaba mi Congress Quinquennial Congress chattaba mi gi damakta haibibani yamna dynamic oiba pastor ni aduga hojik su forum asibo yamna support tawduna yamna mateng pangduna leiba pastor mani haibasi haidok chaninge aduga ngasigi invocation hojik ayuk worship service ki invocation lobi kraba Reverend Rengnong Dilbung Executive Secretary Lamkang Naga Baptist Association Uzanasu Aikoigi Irakta Lakpibagi thank you Duga Isona Uzagi Matakta Ministry gi Matakta Uzagi Ministry Imung Munungi Matakta Isona Matam Leba Kibikta Loina Bibo Isunu Bor Pibu Aduga Offertory prayer Lobigadoba Reverend K.A. Jacob Joint Secretary Naga Baptist Pastor Forum Manipur Aikoi Forum gi first conference asi 2023 da Tumion Kulen Baptist Church na host tawbiduna aikoi pangthokhibani Tumion Kulen Baptist Church ke ahanba host tawbigi pastor ni Piklasu Samprani haibado apabalomda mayamda ai haijaningi hojik magna koigi joint secretary oiduna lei aduga benediction lobi gedoba Reverend Royal Philip Boy Executive Secretary Mayon Naga Baptist Association Uzanasu ekoigi irakta lakpibigi damakta thank you aduga loina na uzagi ministry gi matakta uzagi imungi matakta isona matam leba kibikta por pinabibo isunu haibasi forum gi traptige haidok sebani program da ekoi adjustment yamna tawkhre adubu uzana harau rauna adum bear tawbiye ngarang ki program da uza chumnadi yaubne adubu aikoi ki adjustment tawdaba yadaba leibegi damakta uza da request tawba matamda uzana yam harauna yabibegi amuk hanna thank you haijabani reprint tawba matamda spelling printing error khara leikre aduna uzana su adudu excuse tawbiu apology tawzari uzagi spelling da printing error khara yaukre Aikoigi irakta Aikoi forum gi traptigi su Aikoigi harauzaba Aikoigi ikai kumnaba Aikoigi nungsiba asi kudon nungsibagi kudon piklaba kudon ama orasu tamzare haraga Aikoi laiba mayamsu sakmai khangbo oina Aikoi welcome tawjasi haidona ngarang Aikoi paikhatpani adubu ngarang se Aikoigi irakta ai Yau hodre adubu ngasidi isona aikoigi irakta pubiraktuna lei kunna sigi Somdal village asigi headman RVS Pungnang uzana su asomda lengbirak le haraga aikoigi token of love asi harau rauna paibiu uzasu punsi nungsangna isona borpina biduna kunna sibu Luching biduna hingbangamba bora dupina bibo oisunu loina na kunna sigi Somdal village asigi chairman apam simre uzana su ekoigi kudon piklaba kudon asi harau rauna lobiu uzagi matakta su uzagi leadership ki matakta su matam leba kibikta isona bor pina bibo oisunu haibasi phongdok chabani
ꯍꯣꯔꯦꯟꯅ ꯑꯃꯨꯛ introduction and presentation gi matam lauzage. Thank you. Hojik akoi offering posters gidamakta lobigani aduda aina ama thamjaninge church amana host toba haibasi alaiba nate human resource financially yam changbani kok yam sabani arrangement da su yam changbani aduna khoi wakhan yam chauna hojik ayuki offering si lokhat bise kana gumbi ai ngasi ayuk kesmana pige haina lothokram kharasu amuk hanna senkhau du khara hangdoklaga yarudi wakhan chauna pukning chauna muka pbc haibasi ai thamjage aduna Offertory hymn say MBC number 114 sakminagani Offertory prayer ase Reverend K.A. Jacob akoigi joint secretary NBPFM mana lokhat pigani adu hek loiraga akoi choir dagi amuka special song disu tabi phangani aduna hojik offering gidamak akoi mayam thorang tausi ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ ꯁꯔꯒ
taibang malem sembiba ipa isor nakpu ngamkhai ledin thagachari nakki nungsibigi mapanna ngasi First Triennial Conference of NAGA Baptist Pastors Forum Manipur come annual gathering of Tangkhul Baptist Pastors Association, Somdal Baptist Church, TBPA, na host tawiraga. Hojiki ayuki pungyadasu, nahaki mingda Somdal Baptist Church ki damakta ay koigi Parthana galoinana Somdal Baptist Church host ki church ki damakta offering asi PB dun lairi offering piriba mipum khudingi mathakta nahaki wattaba board PBU aikoigi offering asi host church pu pisin bada piklaba amount sina henna isor nahaki angakpa board haithabire hariga henna nahaki ningthau leibak chawkhatnabagi damakta lausin biu nahak na board PBU namaksi thagat pada matik charaba Prabhu Jisu Krista gi mamingda solaga pisinjari bisi nahaki mafam tana lakhat piu Jisu gi mingda amen.
Christ, when hope has faded, nothing left to cling to, every pleasure jaded, every will is dry. Christ, the loving shepherd, draws me with his kindness, leads me from the desert to the streams of life. Say tabada yam pele choir hai basi alai banate moina hojik lep khallaga sakpa matamda chumna laina lo buiwani tamma matamda di matam yam changbani imung singda chainaba khotnaba su leram ngani matamduna aduna harawe hai base aidi pukling yam chauna muka khoi mayamna lep khallaga chauna khubak ama khubi sene ko khoi mayam. Thank you. Thank you. Please be seated. Handaki conference ki program committees bu yam thagat chari. Akhoi gi speakers ani ase ai gi harau ba khara phongdok taradi ai pen loi da ba ko. Ahan bada Reverend Dr. Johnson Rai ase aina Eastern Theological College hek changma matamda akhoi gi senior ni. Akhoi na role model amoy na loba. He was an all-rounder. Football da hero su quite a haiba. Aduga every field ko ma yaud hai bisi leita bane cricket hero su TT hero su academic ta su ma yauda bane. Aduga leadership preaching na su mana dum low bane. Akhoi na yeng laga we look upon him. Hojikti as a great figure amoina handaki akhoi speaker da lak pese am harawe hai bese khara phongdok chabani aduga ngasi gi speaker oigado ba Reverend Dr. Jolie Rimai personally budi ibani intimately di khangna de adubu akhoi chandel de ma budi spiritual guru oina lo bani ko yamna ingna hojikan among so many theological graduates saints haiba preacher haibasi seng na heraga yam tang kharabani mi si ayam legalistic oibagi ko adu marakta akhoi di am munabani figure amna akhoi ngu thogat piba amma handaksu ma lakpase akhoi pastor mayam asu church ta leiraga pungloi loirabani akhoi se asida mabani na akhoi bu thogat piningai gi damak ngasi lakpi base ishor na su hena borpi sinu haibase mabani busu thamjage aduna hojik I invite Reverend Dr. Jolie Rimai to take the podium. ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯑꯩꯁꯨ ꯅꯔꯚꯁ ꯆꯠꯀꯗꯕ ꯃꯥꯟꯈ꯭ꯔꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ
NAGA Baptist Pastors Forum की लुचिंग लेंसिंग Tangkhul Baptist Pastors Association की लुचिंग लेंसिंग ओजा जॉनसन राय इबानीबू नखोइन निंगसिंग बीबा है बसे करम है न शुनिंगसिंग ब्रा है न खल्ले अदो इबानीबू नखोइगी यामना नुंगसी खरबा फजक खरबा मतम मचिदा फेलोशिप पुन्न नबा invite तौबीबा है बसे इबानीगी दमकती यामना बोर फंगबा शोरबो यामना थागनिंगाई मतम अमा ओये दुना नखोइबू Thank you, Haibashi. Hainingi, Somdal Baptist Church ke pastor, Oja Ping, Yam Queena, Tinara Kraba, Oja Mani, Yam Harawe, Church Hangbi Dona Chumena, Ekwebu, Fellowship Asilaw Hanbi Riba, Amashung Somdal Kuna Sigi, Ningtao Amashung Chairman, Bushu Harauba, Nungaiba, Nesha York Service Pullaga, Taugapiba, Haibasi, Uraga Madugi Damakshi Amna Tagache, Association Gi, Executive Secretary, Amashung Secretaries Koi, Pastor Shing Tingani, Haibagi Damakta, Kachitang Werabushu Egi presence na, Makwegi Damak Taugat Pa Waishanu Hana Kalaga, Association Gi leaders, Nakwe Mayam Lakpiba, Shigi Damakshu, Yamna Harawe. Yamna harawe habisi pongdok chaninge aduga lakpi khaba ojamayam aduga ichilinau sing chorgi mingda nungsibagi salam kachabani masira oja Johnson ibani na thoido na kari tambigni tambini ngai shu thoidok na shu Khangde leishu leite and Oja Johnson bo ibani ki mami uwe ko duna ayambana na law kro aidi ahaw ba numida du da kran introduce tawram laga tok khraga da bani ko haina hairam laga ibani singarang shu kri kramena thogat sera ko aduga wahai se kri wena ngang sera haibasi phauba ibani se yamna confused chat laga leibani Manipur degi thoki basima should more than 10 years. Aishu more than 10 years. Aduna Manipuri dangang base flow simang kigadra high bagi wakanda shulaye kari we nangang sira aduna mix tauraga shumngang bayai. Aduna madugi damagshu na kwe nangakpi gani high base thajabani aduna handaki ekwegi first triennial gathering Asida ibani buning singbire haraga nakhegi narakta yawhanbi base yamna harawe Oja Johnson di pastor oiraga leibani shona yabirabadi kana khang aisu nongmadi pastor oibasu yai khangde adu ishorgi aningba oirasunu aduna ngasi ekwegi conference asigi team se the shepherd's heart yawsenba amagi thamoi haina Masida team or halaga equasi naina mina gadori bani aduna shorna equamiambu bor pibire hairaga Yaushenba ambagi tamoy haba matamda nang egi tamoy se Aphaba yaushenba Krista Jishu gi tamoy madu reflect tauraga yum hanba matam oishanu habase ahoba Wahau dog way namadu tamning bani. Shorda hijasi. Shorgi borni si. Apaba yaushenba Prabhu. Nahakpu yam na tagatsay. Pa kraba matam nahag na pibire hairaga. Pastors Forum asigi leaders singi thamoy nung dan nahag na ngangbire hairaga. Asigum laba program. Sinbi duna Numit ania hum kaktang werbushu. Nahaki nanay sing. Nahaki mahut silaga. Nahaki yausang. Yang siliba. Nahaki nanay sing asibu. Numit ama ni se. So nahaki. Mapham da laaga. Refresh tau ba matam. So nahaki. Nakhong da laaga. Ay kwena shuri ba. Mapham thadok laga
somdal kauba mafam asida ishor nahakpu fresh encounter taunanaba amashu nahaki thaujal adugi manungda shor aikhoi nahaki bor phangnanaba haina amashung aikhoi punsi nahaki thaujal gi manung aduda refresh taunanaba nahaki khong makha sida lagle heraga shor nakpu khurumba phangan bibase khaluraga shor nakpu yam thakachabani conference asigi team oina yamna phajakraba yamna nungsikraba yaushenba amagi thamoi haina shor nakna thambikre ngasi ayuk sisu aikhoi amamam gi thamoi se shor nakna ma biu nakna check tawbiu aduga nahakna pamba nahaki yaushenba amamam oina shor nahakpu seba tawba ngamnanaba aikhoi bu nahakna mateng pangbiu tolaba nanai ahakna shor mafam asida leblaga aihaki ashonba aihaki awatpa loinma puraga shor nahaki nanai singbu thaugat pinanaba haina lepkhrabani aigi ashonba asi shor nahakna khangbani aibu nahakna mateng pangbiu aina thaurang tawkhraba aina wakhan khanthakraba pumna maksigi mathakta ahenba bor nahakna hapire hairaga nahaki nanai singna taraga thaugatpa phangba matam wainanaba tolaba nanai hakpu shu shor nahakna loina biu haina pumna magase kanbiba mapu aphaba yaushenba Krista Jesu gi mingda haijabani amen. The shepherd's heart sina aikhoi theme oire aduna aikhoi text asi aina ngasa yo pathok ning badi John chapter 10 gi verses 11 dagi hauraga 15 phawba si aina pathok chage Jeshuna haiba waphamni I am the good shepherd. The good shepherd lays down his life for his sheep. The hired hand, who is not the shepherd and does not own the sheep, sees the wolf coming and leaves the sheep and runs away. And the wolf snatches them and scatters them. The hired hand runs away because a hired hand does not care for the sheep. I am the good shepherd. I know my sheep. I know my own, and my own know me. Just as the Father knows me, and I know the Father. And I lay down my life for the sheep. Masi Jeshuna haikiba mahaki wahaini. Aduna pastoral ministry ase one of the most challenging ministries in the church, or maybe the most challenging ministry. Haina aigi wakhandadi maduk maina khalle. Aigi punsida pastoral ministry si ai pastor supai oidri. Pastor oigada base aigi thamoi nungda akiba su yamna poki. I have been invited by few churches to pastor. Ko church kharana pastor oibina na ba haina invitation extend tawba leye. Adubu aigi family na pratana tawbase sure pastoral ministry magtadi thabi ganu kimale mission asida shum chalaga lege haibase aigi family gi prathana ne tawning da banataba kiba pastor ama oiraga ya pastor tawba haitrabadi ko ngamdrabadi ko haibase khalaga sure ya birabadi pastoral ministry da di thabi ganu haibase aigi family give very sincere honest prayer before God. Kariki da magno hairaga you are blamed for the wrong of others. Me atopa na aranba thabak tawba phawba na khoi gi mathakta batanam piba
Ko, for example, mina ilop tauba, nupi nupa chen kiba. In the end, badanam din ako'y gimatak lakpa. Natra, divorce, nupi nupa kaina ba di mako'y na kaina ba. Horen badanam di pastor na mupuga da ba. Nisha charaga ngaw sinaraga, mako'y na charaga ngaw sinaraga chatpa. Aroy ba da badanam di pastor ngwanda lakpa. They have all the reasons to criticize you. They have all the reasons to blame you. Mashikalaga pastoral ministry se yamna kijaba haibatare. Adobo in spite of all these challenges, na koy mayam masina ishona yabirabdi pastor oigani hana haraw na thogli base. Karilonda, thank you. Hai sira khangdre. Tashena yamna haraw jay. I thank each and every one of you. Aikoigi Iraqta, Aibushu personally, Warisha Bashuleko, Aidi theology tambase, Pastor Wege, Haina Aidi Madu focus Tauraga Tambani, any Pastor Wegani Haina, so passionate about pastoral ministry. Ishorbu na Tagadle, Nakwele Ramdrabadi, Shorgi Yaukanana Shengani. Church ki, Aikoigi, Tajabashingi, Tawaigi Punsi, Kanana Yok Tak Bigani. Kaluraga ishora na ko'y mayambu bor hen bibiba waishanu pangal hen happy ba waishanu thauna hen happy ba waishanu haibase ahan ba da madushu thamninge karigi damakno hairaga aikhoina ishorgi seba tauba church the pastor ma waiba haibase ishor masha magna shu 1 Peter chapter 2 verse 21 da to this you were called, because Christ suffered for you, leaving you an example that you should follow his step. Krista Jishu na awana puraga. Aikoy kita ma example when a tambi kiba madugi konguna du lina na ba. Na koy bushu you are called. Na koy bushu madugi da ma kautok kau khat krabani I say. Mashi shor na shu hairaga lebani. Aduna, when you face challenges, when you face sufferings in the ministry, always remember Christ. He suffered first. Mana aikoi kita ma awaba puraga chat kibani ko haibasi khallaga thauna lauraga ishor seba tauba phangba waishanu. Aikoigi scripture asi yengba matamda Jishuna I am the good shepherd. Haina haye duna apaba yaushenba haibase Krista Jishu waibani. Aduga aikoi sing haibatare ko. Aikoi sing asina under shepherd entrusted. Ishorna yengshen bina na ba mahaki yaw sing yengshen bina na ba aikoi bu sinna kraba mi amamam waibani. Ko aikoi sing ase ishorgi yaw ni Ishorgi yaw sangni madu aikhoi bu yengsin na ba aikhoi bu interest auraga leibana maram oiduna the shepherd's heart haiba matamda aigi wakhanda lakpase the good shepherd Krista Jishugi thamoi madu khangba haibase it is vital for us masi yamna maru oye haina khalle Karigino had a good shepherd, si Krista Jishu Mahagni. Amashung Aikuna Yang Shiliba Sheliba Yao Singasishu. Ishor Mahaki Yao Macha Webana Maram Oiduna. Yao Shenba Amagi Tamoy Habamatamda. Krista Jishu get Tamoy Maraga. Check Tauraga. Aigi Tamoyga. Krista get Tamoy se. Shamna Raga. Yao Shenba Ama Weba Habase. Yamna Tangai Pade. This is very vital, very important. Haina, aigi damag, aigi wakanda madu lakpani. Aduna, Krista Jishugi, tamoy, yaw shenba apaba yaw shenba ama wena. Mana hinki bapunsi magi tamoy haiba matamda. Huji verse 11, the number 1, the verse 11 the haiba say, I am the good shepherd. The good shepherd lay down his life for the sheep. Yaw singi damakta tawai tabiba.
hai ba se sacrificial heart kat thok pi ba gi thamoi hai ba se Jesu gi thamoi aduda yaw shen ba ama oina madu ahan ba da uba phange aduna mana hai ba se the good shepherd lay down his life for his sheep aphaba yaw shen ba aduna yaw sing gi damak thawai thabi hai ba se wa hai da hai ba ga loina na magi punsi ka thok pi bani ne natra wa hai da hai ra ga tok pan te hai ba se mana wa hai da hai ra me wa hai da hai ki ba do magi punsi ka thok pi ba hai ba se ai khoi mayam ba du experience ta ba phang bani mana sibi ba gi damak ta ai khoi hingba hai ba punsi do phangla ga lei bani aduna aphaba yaw shen ba ama hai ba se ka thok pi ba ngamba gi thamoi ase Krista Jesu da gi ai khoi madu uba phange mana ka thok pi ba ase gi manung da becoming one of us sembi ba mapu aduna ai nangumna hakchang ase palaga taibang ase da hingmin na ba hai ba se wakanda khalaga kanda pamsu ngam dene aina asum khalaga ngarang su khalle Oja Johnson ibani si speaker ni haibagi namang yamna nungai ba seat front seat table shu thamlaga ko yam nungai ba mapham si PBA haiba se aina masip phau ai wakhanda khan bani mi oi ba ama oina ai khoi gi wakhanda madu hek lakpa ai khoi si amani ko aina Jesu na in all his humility mi oi ba ama oi ba lakpa ngamba gi stage ado marak da de ai khoi di madu ngam da ba matham lei ne ko ai gi special seat thambi drabadi hai ba gi wakhan phau su lake tawoi ne mi oi ba gi punsi mi oi ba gi thamoi se Christ humbled himself became one of us dwell among us mashi khaluraga kanpham su khangdre and he lovingly called us friends sembi ba mapu kanbi ba mapu aduna nang aibu marup ni haina lobi ba ngamba ichilinaw ni haina lobi ba ngamba haibase khaluraga wakhanda phapta ba phau su ngamda bani ne how can it be that my God should die for me masigumba thamoi se aikoina Krista Jesu gi da phangba uba phange ani shubada Matthew chapter 9 gi verse 36 yangba matamda he was moved with compassion manami maya madu uba matamda he was moved with compassion he had compassion as mana nungsibi ki man magi thamoi da nungsi ki haibana tene he was moved Meteron the Kramana Haisra Kandreko. Moved Haibisi the Equini Yang, but Nung Shib Manduna Tamoy Shokiba. Pitaba Kang How the Bagi. Nung Shiba Adunine. He was moved with compassion. Missing us though, Yaushen Balata Bagumna. Kochai Chairaga, Labadu Uraga. Mahaki Tamoy se Yamna Shoki Haina Haye. Aina Shum Kalaga, have we felt that when we see our members, akwegi church ki singlup meeting, ishor kanano haina khangla busu ishor ki apamba ki punsi hingdana ko hi panghing hi laga lady ba meeting adu uba matam da are we moved with compassion ya ishor nung sibio haibagi wakan thamoi akwai madu leibra and Jesus met the needs of the people. He even touched the lepers. Leper na kraba mi pau ba mana shok pa ngamba. Lepers na ba hai bisai ko lenwa pastor ni. Ai ko khange ko.
ꯃꯈꯣꯏꯁꯦ ꯑꯃꯣꯠꯄꯅꯤ ꯑꯩꯈꯣꯏꯗꯤ ꯃꯥꯡꯕꯅꯤ ꯃꯤꯒꯤ ꯃꯔꯛ ꯇꯤꯟꯗꯗꯅ ꯃꯤ ꯂꯥꯛꯄ ꯎꯔꯕꯗꯤ ꯃꯥꯡꯉꯦ ꯃꯥꯡꯉꯦ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯆꯦꯟꯕ ꯃꯤꯁꯤꯡ ꯐꯥꯎꯕ ꯄꯠꯂꯒ ꯅꯝꯊꯤꯔꯒ ꯂꯩꯕ ꯃꯤꯁꯤꯡ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡ ꯐꯥꯎꯕꯕꯨ ꯖꯤꯁꯨꯅ ꯁꯣꯛꯄꯤꯕ ꯉꯝꯕ He touched them ꯃꯗꯨ ꯈꯜꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯂꯒ Are we compassionate? ꯃꯥꯡꯂꯤꯕ ꯊꯋꯥꯏꯁꯤꯡ ꯊꯋꯥꯏꯗ ꯅꯥꯔꯒ ꯂꯩꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ compassion ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ Are we able to manifest in our lives? ꯑꯩꯈꯣꯏꯅ ꯎꯠꯄ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯋꯥꯈꯟꯗ ꯑꯩꯈꯣꯏ ꯃꯗꯨꯁꯨ ꯈꯟꯊꯍꯟꯅꯤꯡꯉꯦ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯃꯤꯁꯅꯦꯜ ꯃꯥꯡꯂꯤꯕ ꯊꯋꯥꯏꯕꯨ ꯈꯣꯝꯅꯅꯕ ꯍꯥꯏꯕ ꯃꯤꯁꯟꯒꯤ ꯊꯋꯥꯏꯁꯦ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯗꯨ ꯂꯩꯌꯦ Luke chapter 19 verse 10 ꯄꯥꯕ ꯃꯇꯝꯗ The Son of Man came to seek and to save the lost ꯃꯤ ꯃꯆꯥꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯥꯡꯂꯤꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯊꯤꯔꯒ ꯀꯟꯕꯤꯅꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ Are we serious about the lost sheep? ꯃꯥꯡꯂꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯗꯨ ꯂꯩꯕ꯭ꯔꯥ 2 Peter chapter 3 verse 9 ꯌꯦꯡꯂꯕꯗꯤ God is not willing that anyone should perish but all should come to repentance ꯏꯁꯣꯔꯗꯤ ꯊꯋꯥꯏ ꯑꯃꯈꯛꯇꯁꯨ ꯃꯥꯡꯕ ꯍꯥꯏꯕꯁꯦ God is not willing ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯍꯣꯡꯂꯒ ꯔꯤꯄꯦꯟ ꯇꯧꯔꯒ ꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯒ ꯂꯩꯔꯤꯕꯁꯤꯡꯁꯦ ꯀꯗꯥꯏ ꯀꯗꯥꯏꯗ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ Are we serious about that? ꯏꯁꯣꯔꯅꯗꯤ ꯑꯃ ꯐꯥꯎꯁꯨ ꯃꯪꯍꯟꯅꯤꯡꯗꯦ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯍꯜꯂꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯣ Are we serious about that? ꯃꯗꯨꯁꯨ ꯈꯟꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ forgiving ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ full of forgiveness ꯀꯣꯛꯄꯤꯒꯦ ꯉꯥꯛꯄꯤꯒꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏꯅ ꯄꯤꯛ ꯊꯜꯂꯕ ꯏꯁꯣꯔꯒꯤ ꯊꯃꯣꯏ ꯑꯗꯨ ꯑꯣꯏꯕꯅꯤ Even at the crossta pang tinglaga siba matam phawbada Father forgive them Ipa mabu hatliba maral leitadana hadiba mi sim phawdu dai pa kokpiu ko haina prathana ko tawbiba ngambagi thamoi kokpi haibagi thamoi Krista Jesu gi thamoi da masiyam chauna madu leye aina khallaga How forgiving are we personally? Aise kyamuk kokpiba haiba mi oiribra? Ishorgi manay ama oina aigi thamoida kyamuk kokpiba ngamba mi oibra haibase toina question to hale. Amasung how forgiving are we as a church? Church ama oina pap tatakraba mi sing Pattaba lambida chatkraba mising adubo. Maral laikraba mising adubo. How forgiving are we? Haibasishu kanhaninge. Marakta ikoi se. Church ki tradition ni hena. Tradition, rules and regulation aduna henna wangna thamlaga. Krista Jisugi forgiving spirit, forgiving heart ase. Kauthokpa. Ayin rule ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥ ꯑꯩꯈꯣꯏꯒꯤ rule ꯂꯩꯕꯅꯤ constitution ꯂꯩꯕꯅꯤ bylaw ꯂꯩꯕꯅꯤ bylaw ꯗ ꯍꯦꯛ ꯆꯠꯂꯒ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯦꯝꯅ ꯊꯝꯈꯤꯕ ꯍꯥꯏꯕꯁꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ churchꯀꯤ tradition
Jishuna, the story of the lost sheep, mang kiba yaugi, wari liba matamda. Sha magi manung da 99 di yau gi changaduda lakraba. Mang kiba adugi the magmana 99 adu thamlam laga thiba chatki haba wari se. Kalluraga, are we serious about that? Or are we satisfied with this 99 and we don't care the one that is lost? Badushu labor yabaniko miweba mawena. Church member lising amagi marakta say 600 700 na church karaga layrabudi 700 600 karaga lay machine pen thoke haiba wakanda lak labadi. I'll be very sorry. Jishuna haibadi 99 adu thamlaga ama kantamang hiba adu thiba chatki haibase madu gi thamoi se aikhoi gi punsi da madu reflect toina tauraga tradition rules and regulation asina important way bra natraga isor gi ngakpi kokpi haiba thamoi asina important way bra haibase masi should reflect taw haninge. We represent Christ in this world to take care of the sheep. Mahaki yaw sing yang senanaba, we represent Christ, the Good Shepherd. Church member koina ay kwebu yang laga. Ishor bu thakat ninga weram gadra natraga. Ay na pastor way bagi damag yaw macha khara chen kiba way gadra hay basisyo. Madu pau should reflect on haningi ko. Mana pastor weri ba makai ay di church karoy. Leiram ba yai ko? Leiram ba yai ko? Jishu na di one lost sheep thi bachat pani. We should never be satisfied with the 99 that is inside. We should be mindful of the one that is lost. Karigi damagno haraga mang kiba ama aduge account ishor ngon da nang pi gani haibase masikaw thopayate. Masikaw thopayate. Aduna, in your journey as pastor, have you ever reflected your own life in the light of the heart of Christ? Pastor ama oina Krista gi thamoy Krista gi nungsi haibadu ai gi punsi sida ai reflect tauraga ai yengkhrabra haibasisu khanta haninge aduga in your decision making have you put Christ and examine whether Christ will be pleased. Digan board phamlaga decision church ki decision lauba matamda ai khoina lauriba decision ase Krista Jishu yauram labadi. Will this be the resolution? Ishor na kari hai gadra hai base. Edi madushu dam luna reflect aw haning. Church ministry manungda ko. Ai koina machi haye han disciplinary action gumba law gunu hai basu nati ko. Law gani discipline taw gadabani but have we reflected from the heart of Christ? Ngarang Facebook reel amada mi amana yaw shenba amagi wari liraga yaw marakta yaw marak mayam gi marakta ama se yamna le lam henba haye lam henba yaw ama yawraga ma si he fencing chong thokpa aduna ma na magi makhong si tudek piraga ko nangganda poraga yum da pura and then mabu treatment phachana piraga phahale adugi tungda di ma si lam hendre haye ko adugum laduna yes discipline taugani adubu discipline gi manung adu da magi healing magi restoration ase it's a must khongtek laga choinairaga naraga sihanba haibase ishor gi apamanati aduna any decision that we make have we reflected from the heart of Christ
in the light of what Christ will say. Masishu reflect of haninge. Aduna aikhoina aroibada aikhoina Krista Jishubu sheba taugani hana when we commit our lives to Christ, we are committing ourselves that we will also follow his step. Ishor sheba taugani hana commit tauba numit adudagi magi tung ilaga ay chatkani haiba commitment asidi maduda yaukrabani ne. Jishuna, John chapter 12, verse 26, ta hayiko. Whoever serves me must follow me. Kana kumbana ay bo sheba tauge herabadi ay gi tungdi ingadabani. Marang ta khallaga Jishu gi tung inbasine hena laibagum. Mabu sheba taubasine hena lubagum. Khalliko. Even the disciples did not understand what Jesus meant when he said, those who serve me must follow me. Harauba matamda aina shum khanbani Peter, James, John, Andrew khwese khra phauba singche. Yamna aphaba akanba miracle, Jishuna miracle pangthokpa matamda, or say even Palm Sunday. Bimayam na Hosanna, Hosanna na lauraga chapa matamdadi. Jishu ngonda kwaidagi nakna chatning ba seboxing mayam ama leram gani ko. Ay kwai gi leader asidi phau bani haina yam nakna chatning ba weram gani. Ay kwai na Matthew chapter 20 verse 21, Mark chapter 10 verse 37 yang ba matamda. James ka John ki mamana, they even came requesting Jesus. She came requesting Jesus to let her sons, the two of her sons, to sit one on the right and one on the left. Madu pau request awene. They did not understand when Jesus said, if you serve me, you must follow me. Madu kramaina ubra haiba matamda. Gethsemane in Konda, Jeshuba Pava Lakpa Matamda, they all fled. Mabu Pullaga Puraga Chapa Matamda, Bible na record tauba say, Peter followed from a far distance. Nasai miracle pangthokpa kanda di, apaw bagum na chapa matamda di. They were the one who wants to walk closest to Jesus. Jishungon da yam na nagna chatning ba mising ne ba. But when challenges comes, even Peter, the rest, they fled. Peter was the only one who followed from a far distance. Labna, kari thopra yenge hana labna tung ile hayako. Calvary da, Golgotha da, mabu hatningai puba matamda. It was only John who followed. Among the women, nupa thok na in basunatine. Nupi gi marakta kina ile haye. If we commit ourselves to serve the Lord, we are committing ourselves to follow his steps. Harauba na krino haraga. The journey of Christ did not end in Gethsemane. The journey of Christ did not end at the cross. The journey of Christ did not end in the tomb. Hingat ki mapagi manakta ki. Madugi asha adu aikhoi bu panggal happy ba. Shebok singna punsi kathok pangam kiba adu karigi damak no haraga madugi damak nine. The journey of Christ did not end at the cross. The journey of Christ did not end in the tomb. Ma hingat ki habagi. Pawa sina. Aikhoi shu hingat kani habagi asha sina. Ma khoi gi punsi shu kathok pi ba ngam ki bani. Pastoral ministry asida aina yamna admire tauba ama haibase. Paul gi punsi. Paul na Ephesus the pastor oiringai gi matam gi punsi adu khaluraga. Yamna admire
tawe. Acts chapter 20 gi verse 17 da gi hauraga aroi ba phauba du parabadi Paul na Ephesus da karamaina pastor oirambra haibagi wari adu maduda uba phange yam tenna mana Acts chapter 20 gi verse 18 19 adu da yengba matam da mana haibase I serve the Lord with all humility hayeko ai na ngambagi humility no lukpa adugi manungda ai Prabhu bu seba tawe Paul gi humility ase aina shum yengba matamda the longer he serves the humbler he became siam nung sie ai khoi gi damak di the longer I serve natra henna puff up tawbani ne I am senior haibagi wakan hela aido I have served in the church for 10 years 15 years henna khalaga henna puff up tawe Paul gi punsi di Bible asidi yengba matamda nati the longer he serves the humbler he became Kramana ubra haiba matamda 1 Corinthians chapter 15 gi verse 9 1 Corinthians is about 55 AD gumbada iram gani haina khalle ko scholars koina madu matamda mana haiba se I am the least among the apostles shebok singi marakta aina khoidagi shon bani aina khoidagi pick bani haibagi wakhanda akoi gi context ta yengse herabdi among the pastors I am the least haiba gumbani ko 55 AD waya sida next mana Ephesians ki chithi iba matamda Ephesians maybe about 60 AD kumbada after 5 years gap leiraga 60 kumbada iram gani haina haye maduda after 5 years of serving the Lord mana haiba se I am the least among the saints thajabagi marakta aina khoi de gi tole amu haye and then Mana 1 Timothy iba matamda 66 AD kumba oigni hana hayeko mana 1 Timothy chapter 1 gi verse 15 da yengba matamda I am the worst sinner Hanolution banine magi testimony she the longer he serves the Lord the humbler he became mi ngonda pandam da ba Atopa sebok singda pandam daba. Mana ishor bu seba tauraga ishor gi matik manga na se hena experience tauba matamda. Mahaga se kanano haiba se hena phap taba phangbani. Aduna ishor bu hek seba tauba matamda sebok singi marakta aina khoidagi tolle. After 5 years thajaba singi marakta aina hena tolle. Another 5 years, I am the worst sinner. Hanalotion banina. Aduna ishor se batauba haibase. Paul na haibase. I serve the Lord with all humility, with many tears, and with many trials. Mitapi kya taraga ay ishor se batau kibniko. Awana kya khanglaga ay se batau bniko. Trials ase mana haibase. Atopa mi singdagi natine. Aduba magi own Jews. Magi mi singdagi. Awaba se. Yam na puraga. Ay shor se batawe hena. Ay. Pastor gim punsiya dusyo. Ayam man maduni. Pastor koibu. Awaba piba haiba se. Atopa kungi mi na piba natine. Atopa jati na piba natine. Natra. Na koigi church member na. Or even your own digans. Digan ki marakta ama nina. Screw tighten tauba gumna. Nakwebu wahan ba. Nakwebu otnay ba haibise. From your own community, from your own church, from your own team. That is what Paul experienced while serving as pastor in Ephesians. Mana Kon 1 Corinthians chapter 15 verse 32 Baba matamda I fought with beast at Ephesians. Man Ephesians ki mi sing da
laknaba khatnaba gi moong se mana lamshabu pandambanina I fought with beast at Ephesians hayako madugi awaba kya do mayok naraga Paul na pastor ministry ase pukhibani harauba khwaidagi harauba di karino aina yamna kalak chaba adi karino haiba matamda 1 Peter chapter 5 ki verse 4 da the crown of glory harau angakpagi luhub haibase glory gi luhub ase it is reserved for pastors nakhoi gi damak madu reserve tawbiye haibase khalaga I'm so happy Jishuna haibase whoever serves me must follow me and where I am there will my servants be also whoever serves me my Father will honor. Ipana mokhoi bu honor tawbigani aina khalaga karamaina honor tawgadra haiba matamda the crown of glory angak pagiluhu base nakhoi gini ko haina ipa ishor na pirakani haiba sikhalaga yamna harawe yamna khalakchai aduna nungshiraba ojamayam aina tambi takpiba nate adobo Shorgi under shepherd ama wena shorgi yaw yengsin biraba mi amamam wena ekhoina yaw sen bagi thabak tawba matamda let us check the heart of Christ the good shepherd aphaba yaw sen bagi thamoy adu mare heraga am I in line with him aina pastor ama wena shorgi yaw yengsilaga leribase aigi thamoy se Krista gi thamoy ga in line tauraga aise cheba tauribra haibase khallaga ishorna apenba ishorna pamjaba yaushenba amamam oisi haibase nasia yo na khoi myam gi mafamda madu thamning bani nokning ba wari ama haige aina nokning ba wari haibase kana su nokte ne Maming mata hairoi pastor ama leirame isai sakpa yamna haye akhoi masida tilibab oja khara na di mabu phachana khangbani ko adu maming di haidokunu se ma si pastor su oiba isai su yam haiba aduna choir se magi church ki choir se mana isai toina tambiba choir gi marakta UBC gi choir gi leisabi khoi gumna masak phajaba ama yauba janida pastor ahanni mana ilop tawkhraba adu mabu pastor degi su kat thokre pastor oidre hujikti adu mi sina mabu oja natti ni nang su karino ne haina haiba matam da mana khumbase Chahi asuk yaw mayam asi selakpanina amadi chaba yaina ai su mi adu khange una khre fellowship to su pun khre ai hangsera heraga as masidi hang pamakti ai hangna roige aina khalaga mabudi hangdre adubo marup singna wari adu lirakpani Chahi asuk kuina yaw chok selaga lakpasidi amadi chaba yaina haina hairame hai Ishorgi apambadi madunatine ko aikhoina Ezekiel de yengba matamda yaw du charaga hingba pastor khoi nakhoi gi mathakta bijar lakani ko haibase yam luna ishorna warn tauraga leiba ishorgi yaw yengchen biyu haibase de aigi kanana ba kinati ishorna yamna nungsiduna magi thawai thabi khraba magi yaw singado pukning honglaga ishorgi mangda aphaba yaw amamam oina leinana ba haina ishorna ikhoibu interest tauraga leibani Aduna
chahi kya matam kya oigadra khangde shorna magi yaw shenau ko haina nakhoi bu interest dori ba makhai aigi thamoi se Krista Jesu gi thamoi ga in line tauraga shor ai seba tauge ko haibase niti gi prathana oiraga shor gi apen ba gi punsi aduda yaw shenba mamam oyu haibase harau ba gi wahai ga loina na masi thamning bani shor nai khoi mayam bo bor pi bi ba werashano amen Apaba wapo sandokpiba shorgi manai mingda panmada Reverend Dr. Zoli Rimai apu yam thagachari thaugatpiba amasung akoibo remind tawbiba mayam ase sukau kauroi aihak na haikibagumna samak personally aidi yam blessed oye aduga aina thamjaning ba madi uzana bu chahi yam sangna kuina hingo Shorgi seba se fazana Shorna kaudri phauba tobangam nangai gi damakta a good health habisi ai thamjage announcement khara thamjaningi haibidi program da ordained minister singi gaun poro haina program ama sinlambani adubu asise leiroi haina khanghan bi nangai gi damakta aina se announce tawjabani aduga promotional haisra ama ai thamjaningi Tangkhul Baptist Church Delhi ge on behalf ta yamna phajaba innovative oiba lot supper da khoina sijiningai moina promote ama tawbio haye asise moigi business nate moigi mission da sijiningai it's a nectar ga wafer si yaw khrabane ko sida it's a disposal ni pack ni aduna si yon bada moina just 9 rupees ko ma'am adu ba moina tong badi just a matter of 50 pies kum khak ni adu khoin mayam na yamna lobi redi moina su yeng lu su yamna di yeng mangam loi du ba khoin su si yam kanagni haibisi ai thamjage yamna portable oiba yam phaje kharadi ai display khara tawge ne ko asmaina maigi cup sida chaningai bread wafer du sudum yaw khrabani asmaina yaw khrabani ka aduna especially pastors amasong ordained minister koi bo sining sing hanli wakhan tause akoina lobam matamda Delhi da leiba Tangkhul Baptist Church ki mission da khoisu mateng pi bani haibasi thamjaningi nungthilge program haktang aina highlight tawjage Pung ase 11:30 a.m. till 2:30 p.m. Leader asina khoi gi Reverend as Grayson Tangkhul, Secretary NBPFM. Choir na khoi conference choir oirani. Aduga invocation prayer ase Reverend Sunny Ningshan, President Tangkhul Baptist Pastors Association. Introduction and presentation so legani special song amuka khoi choir dagi phangani. Aduda yamna special prayer ama legani. Act of blessing for the NAGA leaders, NAGA ministers, MLA, MP, leaders, mayam gi damakta special prayer blessing su legani. Aduga benediction ase Reverend T. Tangkhul, Secretary, Maring Baptist Pastor Forum, Manalokat Pigani. Aduga hek loiraga nung tilda akoy NAGA Baptist Pastors Forum Manipur ge 10 na akoy assembly amasu phamgani business sengumna aduda sa akoy mayam yawmina se haina thamjage. Aduna hojik te akhoi ayuk ke morning worship se smaina loisiningai taurase program da yawriba prayer isai ina purak piba aduga phabawa pa purak piba mayam busu aigi harauba thank you haibase aina muka thamjage hojik te akhoi mayam lepkhalle hairaga MBC number 16 koi sakminagani benediction ase Reverend Royal Philiboy Executive Secretary Moyon NAGA Baptist Association na lobigani.
थागतसी शोर खुरुमसी प्रार्थना तौसी सर्ग मलेम अमदी ताइबंग अखोइबु सेम्बिबा नुंसीबना थलबा नुंसीबगी हौरकफम नुंसीबगी मपु अखोइबु नुंसीबीबगी दमकता थागतजबनी नहाकी नुंसीबगी मपानना अखोइबु पापतगी कनबीरे पापतगी कनबी खक्त नतना अखोइबु नंगी लबुक्ता थबक शुननबगीदमक्ता कौबीबगीदमक्ता यामना थागतजबनी ngasi ayuk the first Triennial Conference NAGA Baptist Pastors Forum Manipur amadi annual gathering of Tangkhul Baptist Pastors Association gi thauram worship service loisinjabaga loinana ipa bungo sor nahakpu ngamkai leitana thagachabani nahakna nungsibiduna nahakpu akoina isai oina thagatpa phangba aduga nahaki afawa pausu akoina tajaba phangba sigidamaktasu yamna thagachabani hojikti akoi service si loisinbaga loinana mafam asi akoina thadoaga chakrabasu nahaki afawa wapau takraba aduna ngasigi oina aduga lakadaba punsidesu nahakna ngangnabiu aduga afawa yawsenba gi punsi adusu akoi marak akoi thakta bor do pinabiu haiduna nijabani hojikti akoibu nungsibiba ipa isor aduga thaujanbiba machanupa Yesu Krista itat tatna loinabiba khawaya singba nahangna akoibu haujiktagi hauduna amuk hanna mafam asida tinadri phauba loinabiu haiduna kanbiba mapu Yesu Krista gi mingda nijabani amen.